Mizoram State ki Lunglei District Jail da tungan crime sing taubagi faduna thamliba prisoner taragatare sasinaba court ki order sing zinaduna jail asidagi chahi asigi January kuntra dagi hauduna March taragani pan fawda thokri haiba Mizoram police na khangbangam khre amadi chatharamliba thawong sing asigi mastermind ni haiba mioi ani bandi amasung ambulance driver ama Mizoram police na fagat bangam khre hairi thodok asi Mizoram gi additional district and session judge Lunglei na police station da FIR ama file tauraduna masau lunga amasung dokfunga kulsingdagi belda thadokraba under trial prisoner ani court asida amuk hanna karaktuna bel lakhibadagi khangbangam khibani hairi under trial prisoner ani asina Lunglei district court amasung Guwahati high court ki asaba order sing putoktuna makoi ani asi lupa lising yangkhai gi bond sing piduna thadokpani haiki tungda accused ani asina case asigi makha taba hearing singda court karaktabadagi jingnaba horakibani amadi hiram asiga mari leinana police na thigatpada jail da leiriba prisoner sing sasinaba order sing paiduna jail asida thokiba thingnaraki hairi investigator sing na hiram asiga mari leinana kupna thigatpada mioi taraga manga masa khangdokpa ngamki makoi gi manungda Lunglei police ki mioi taraga mathoi amuk nauna faduna jail da thajanki aduga mioi amani jail dagi thadokraba matung laikhidri hairi thodok sing asida chenariba prisoner sing asi ayambana court conviction pikraba amasung POSCO Act NDPS Act amasung sathiba crime sing da chenabagi sentence pikraba accused sing ni hairi prisoner sing na sasinaba court ki order sing paiduna thokibada chenabani haiba police na faraba sing adudi Zerimya Lalungthunga chahi kungamanga Jembwak Aizol amasung district jail da attached tauba ambulance driver si Lalungthunglai chahi kuntraga mathoi ni hairi police na hai Jeremia gi nupi asi Lunglei jail da under trial prisoner oina lairi chatharamba thodok sing asi prisoner premises sing dagi oiramba yai haina panari police na hiram asida mari leinana thigatpada Jeremia na lawyer amagi mating lauduna prisoner sing jail da thadok nabagi dama court ki asaba order sing semduna prisoner sing dagi lupali sing mari dagi manga fawulawi hairi sasinaba order sing asi computer amasung xerox sing sizinaduna Lunglei gi Rashi Veng da leiba printing shop amasung jail asigi manung da leiba office computer sing sizinai haiba khangbangam le hairi aduga police na faraba Lalring Thunglai na jail da maru oiba office ki kagi so sing arranging tauduna sasinaba documents sing asi sembada mating pangi sasinaba documents sing asina jail gi authority na asingba oriboi ningduna prisoner sing jail asidagi thadokibani hairi